PM Modi resign taukhre Amit Shah na Union Home Minister oirabadi TDP na BJP da sagotloi pau si kanglaipak ki maina pau se dagi lokhatsabani ngarang Lok Sabha mikhal ki phal lauthokraba matong ngasi Prime Minister Narendra Modi na India ki President Draupadi Murmu ga unaduna mahaki resignation letter pisankhre mahaki resignation adu president na ayaba pibaga loinana mahaki Council of Ministers sing anobo lenga ama laktri phawba makhatana fampu naba khanganki sairaga sida India lenga ki Home Minister ki fampu riba Amit Shah na Union Cabinet ki miut oina loinana Union Home Minister oina adumak leiba tarabadi Telugu Desam Party TDP na BJP da sagoloi haina agency ki paw amna haire paw sina hai TDP na Amit Shah bu Union Cabinet tagi lauthopa pamle mahana Union Home Minister oidraba matamda party asina BJP da sagotkani hairi Lok Sabha mikhal ki phal lauthokraba matungda haujik lengak sembagi matangda charang naba kaya ama thorokpa thengnari hairi amaromda DOR ki pawmi ki matungina chaliba thasi ki nipan gi numidang pung nipan taba matamda Prime Minister Narendra Modi amuk hanna India ki PM oina asak lauraba yana leire hairi nakal amaromda haujik center da lengak paideba BJP na lusingba National Democratic Alliance NDA na amukasu hanna center lengak paigani haina claim tauri nakal amaromda Congress na lusingba India block nasu center da lengak paigani haibagi thajaba changna thamle loina ngase pung 13 makharom taba matamda Union Cabinet ki mifam Prime Minister Narendra Modi na CR lauduna pangthokre aduga India block ki oinasu ngasi mifam pangthongnaba sem saba loikhre hairi tongan ba mafam dagi mioi ani gi asiba sang phangba ngamkhre numit kharani gi mamangda thokibai sing sauda naga nala maril tasan khibadagi thiba khangdana leirakhiba mioi adu ngase ayuk asiba sang oina phangba ngamkhre asiba sang oina phangkraba mioi adu gi maming mayangam singlai kawi masagi sahi kunthraga mapanrom sure kasom khulendagi haujingna misalenda laibani maha veterinary department da attendant oina thabak tawbani maha ki thawai yaudaba haksang ngase yu pung 8 rom taba matamda khwairambang kethel faudna seliba nambul turen gi mathakta saba thong nambon bigi jali da panduna lairamba miyamna thengnarakpadagi police da paw piraba matung police na lokholaga rims ki medial sangda postmortem tawnabagi tamuk thamkhre nakal amaromda haukiba nomajing numitasu Lamphel Police Station gi manung chanba Central Agriculture University amadi Lamboi Khongnang Khong Mela Ground ani gi tainaba maphamda mioi amasu siduna leiram le hairi leikhidra mioi adugi mamingna akoijam nanau sahi kunthraga mari apokpa manaubi kawi iroisema mayai lekai dagi ni hairi mahak numit aduda Lamphel da leiba mahak gi farm dagi la amadi lapoi heglugani haina satkibani mahak matau karamna siram libano haiba sabchana khangba ngamdre security na KCP gi kadar ahum phare security force na satharakiba thiba humbagi thodokta Thawal district ki waithawdagi KCP apunba city maitei gi mioi ahum khusu khulai ko na phagale hairi phagalaba mioi ahum adudi Lauriam Suresh Singh sahi 19 Lare Lakpam Dinesh Chandra Singh sahi 13 amadi Konsam Nanau sahi 15 ni makoi ahumdagi magazine ahum ga loinana pistol ahum kapa yareba maru taraga taruk mobile phone mari amaga Bolero jeep amaga phangle hairi nakalomromda National Highway 2 dagi pochai purakpa gari 202 akanba section thorang ga loinana Imphal tamna yorakre masiga loinana security ki section thorang lokhatpa oina tongan mafam chamaga kulumdoida checkpoint sing hangdokhibaga loinana chingnaba mioi marphuga mathoi gi mathakta wahang pahongsa thaki adumapu mipham mipun gi paudi leikhide haina Manipur Police Control Room dagi thadorakiba cherol lamada khanghalakle mathangda social media dagi lokhacharaga kanglai future page na update amakhak tawrangli mandudi UNLF MPA isinau singna ngasi environmental day mari leinana u jara kya thakre